ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝ, ꯉꯁꯤꯗꯤ ꯃꯣꯃꯣꯒꯤ ꯔꯦꯁꯤꯄꯤꯅꯤ꯫ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯒꯦ ꯍꯥꯏꯕꯗꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯒꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯅꯥꯅꯤꯀꯣ, ꯀꯣꯕꯤ ꯃꯅꯥ ꯑꯅꯧꯕꯗꯨꯅꯤ, ꯃꯁꯤꯒ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯩꯅ ꯊꯝꯖꯔꯦ꯫ ꯑꯗ ꯇꯤꯜꯍꯧ ꯈꯔꯁꯨ ꯁꯣꯏꯔꯒ ꯊꯝꯖꯔꯦ꯫ ꯇꯤꯜꯍꯧꯁꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯎꯕꯗꯣ ꯑꯅꯤꯅꯤ, ꯑꯗꯨꯒ ꯁꯤꯡꯒ ꯕꯇꯔ ꯀ꯭ꯌꯨꯕ ꯑꯃꯒꯅꯤꯀꯣ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯕꯤꯒ ꯒꯖꯔꯒ ꯀꯨꯞꯅ ꯁꯣꯏꯔꯒ ꯊꯝꯕꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯔꯦꯀꯣ꯫ ꯊꯨꯝꯁꯦ 1 ꯇꯤꯁꯄꯨꯟꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ꯫ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯕꯤꯔꯒ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯊꯝꯁꯤꯀꯣ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯆꯤꯛꯀꯟꯁꯤ ꯄꯋꯥ ꯑꯃꯅꯤ ꯂꯧꯖꯔꯤꯕꯁꯦ, ꯃꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯃꯁꯤꯁꯦ ꯃꯤꯅꯤꯠ 15ꯃꯨꯛꯇꯪ ꯕꯣꯏꯜ ꯇꯧꯁꯤ꯫ ꯑꯩꯈꯣꯏ ꯆꯤꯛꯀꯟꯁꯦ ꯕꯣꯟꯂꯦꯁ ꯑꯣꯏꯅ ꯇꯧꯕꯤꯌꯨ, ꯃꯔꯨ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯤꯛꯀꯟꯁꯦ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯆꯔꯦ꯫ ꯑꯗꯣꯝꯅ ꯀꯨꯞꯅ ꯀꯨꯞꯅ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯌꯥꯟꯕꯤꯔꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯃꯦꯗꯥꯁꯤ 2 ꯀꯞꯅꯤ ꯂꯧꯖꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯃꯁꯤꯗ 1 ꯇꯤꯁꯄꯨꯟ ꯊꯨꯝꯅꯤ, 1 ꯇꯤꯁꯄꯨꯟ ꯑꯣꯏꯜꯅꯤ ꯍꯥꯞꯆꯔꯤꯕꯁꯦ꯫ ꯑꯗꯣ ꯃꯁꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒꯀꯣ ꯃꯤꯛꯁ ꯇꯧꯁꯤ꯫ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯖꯅ ꯊꯥꯎꯒ ꯃꯦꯗꯥꯒꯁꯤ ꯃꯤꯛꯁ ꯇꯧꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ, ꯑꯃꯨꯛꯇꯗ ꯌꯥꯝꯅ ꯍꯩꯖꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯁꯟꯕꯤꯌꯨꯀꯣ, ꯐꯖꯅ ꯇꯣꯠꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯇꯥꯁꯦ ꯐꯖꯅ ꯇꯣꯠꯇ꯭ꯔꯒꯗꯤ ꯍꯥꯎꯕ ꯋꯥꯠꯀꯅꯤ꯫ ꯃꯁꯤꯒꯤ ꯆꯥꯡꯁꯤ ꯌꯥꯔꯦ꯫ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯊꯥꯎꯁꯤ 1 ꯇꯤꯁꯄꯨꯟ ꯑꯃꯒ ꯍꯥꯞꯆꯔꯦꯀꯣ꯫ ꯀꯨꯀꯤꯡ ꯑꯣꯏꯜꯅꯤ, ꯃꯁꯤ ꯃꯅꯝ ꯅꯝꯗꯕ ꯊꯥꯎ ꯑꯣꯏꯅ ꯇꯧꯕꯤꯌꯨ, ꯔꯤꯐꯥꯏꯟ ꯑꯣꯏꯅ꯫ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯒ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯊꯝꯁꯤꯀꯣ꯫ ꯁꯣꯝꯗ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤ ꯁ꯭ꯇꯦꯟꯅꯤꯀꯣ ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ ꯑꯃꯒꯤ ꯆꯥꯡꯒꯤ ꯏꯁꯤꯡꯁꯦ ꯍꯥꯞꯆꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯗꯂꯤꯒꯤ ꯁ꯭ꯇꯦꯟꯁꯤ ꯂꯧꯊꯣꯛꯆꯔꯦꯀꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩꯒꯤꯁꯦ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯝ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯀꯣꯟ ꯑꯄꯥꯛꯄꯀꯣ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯁꯤ ꯉꯁꯥꯏ ꯑꯩꯅ ꯊꯨꯝ ꯇꯣꯠꯂꯒ ꯊꯝꯖꯈꯤꯕ ꯚꯤꯖꯤꯇꯦꯕꯜꯁꯤ ꯐꯖꯅ ꯁꯨꯝꯗꯣꯛꯑꯁꯤꯀꯣ꯫ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯊꯨꯝ ꯊꯥꯛꯈ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯉꯝꯃꯤꯈꯩ ꯑꯗꯣꯝꯅ ꯁꯨꯝꯗꯠꯄꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯥꯎꯅꯤꯡꯕꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑ ꯍꯦꯛꯇ ꯁꯨꯝꯗꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯃꯍꯤꯁꯤ ꯇꯣꯉꯥꯟꯅ ꯁꯥꯏꯗꯇ ꯑꯩꯈꯣꯏ ꯗ꯭ꯔꯦꯅꯦꯖ ꯇꯧꯊꯣꯛꯈ꯭ꯔꯁꯤꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯨꯟ ꯃꯔꯨꯀꯣ, ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ 1 ꯇꯤꯁꯄꯨꯟ꯫ ꯑꯗꯨꯒ ꯁꯤꯡꯗꯨꯒ ꯍꯥꯞꯆꯤꯜꯂꯁꯤꯀꯣ꯫ ꯆꯤꯛꯀꯟꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯩ ꯚꯤꯖꯤꯇꯦꯕꯜꯗꯨꯁꯨ, ꯑꯗꯒꯤ ꯑꯣꯅꯤꯌꯣꯟ ꯂꯣꯏꯅ ꯍꯥꯞꯄꯦꯀꯣ꯫ ꯑꯗꯨꯒ ꯕꯇꯔꯁꯦ 1 ꯀ꯭ꯌꯨꯕꯅꯤ ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ꯫ ꯕꯇꯔꯁꯦ ꯑꯗꯣꯝꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯨꯝꯁꯦ ꯑꯣꯛꯀꯗꯕ ꯆꯥꯡꯗ ꯍꯥꯞꯄꯤꯌꯨ ꯑꯗꯣꯝꯅ꯫ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯇꯣꯠꯁꯜꯂꯁꯤ, ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ꯫ ꯑꯩꯒꯤꯁꯤ ꯑꯖꯤꯅꯣꯃꯣꯇꯣ ꯍꯥꯞꯆꯗꯦ꯫ ꯑꯖꯤꯅꯣꯃꯣꯇꯣ ꯍꯥꯞꯂꯒꯗꯤ ꯃꯍꯥꯎꯗꯤ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯆꯥꯕꯗ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯗꯥ ꯇꯣꯠꯄꯁꯦ ꯂꯧꯖꯔꯦꯀꯣ꯫ ꯃꯁꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀꯁꯨ ꯃꯤꯛꯁ ꯇꯧꯁꯟꯖꯔꯦ, ꯑꯃꯨꯛꯀ ꯇꯣꯠꯁꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯣꯝꯅ ꯆꯥꯎꯍꯟꯅꯤꯡꯕ ꯆꯥꯡ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯁꯀꯤ ꯆꯥꯎꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯑꯗꯣ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯑꯗꯣꯝꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯃꯝ ꯂꯧꯔꯒꯀꯣ ꯃꯦꯗꯥ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯇꯛꯄꯤꯌꯨ꯫ ꯌꯥꯝꯅꯁꯨ ꯄꯥꯍꯟꯕꯤꯒꯅꯨ, ꯌꯥꯝꯅꯁꯨ ꯊꯥꯍꯟꯕꯤꯒꯅꯨ꯫ ꯑꯗꯣꯝꯅ ꯌꯥꯒꯗꯕ, ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯄꯥꯃꯜꯂꯁꯨ ꯇꯠꯂꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯁ꯭ꯇꯤꯝ ꯇꯧꯔꯕ ꯃꯇꯨꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯄꯥꯏꯕ ꯃꯇꯝꯗ ꯇꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯁꯤ ꯇꯛꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯜ ꯇꯧꯔꯦꯀꯣ, ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯗꯤꯖꯥꯏꯟꯁꯦ ꯐꯣꯜ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯐꯤꯡꯁꯦ ꯑꯩꯅ ꯍꯥꯞꯆꯔꯦꯀꯣ꯫ ꯑꯗꯣꯝꯅ ꯆꯥꯎꯍꯟꯅꯤꯡꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯞꯄꯤꯌꯨ꯫ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯒꯤ ꯌꯥꯝꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯗꯣꯝꯅ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯃꯣꯃꯣꯁꯇꯨꯒꯤ ꯑꯩꯈꯣꯏ ꯄꯤꯁꯇꯣ ꯀꯌꯥꯝ ꯆꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯅꯞꯁꯟꯅꯍꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯛꯄ ꯃꯇꯝꯗ ꯃꯦꯗꯥ ꯈꯔ ꯈꯔ ꯍꯥꯞꯄꯤꯌꯨꯀꯣ꯫ ꯃꯦꯗꯥꯔꯥ ꯑꯇꯥꯔꯥ ꯈꯔ ꯈꯔ ꯍꯥꯞꯄꯤꯌꯨ ꯃꯈꯥꯗ ꯅꯞꯇꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯛꯆꯔꯦꯀꯣ ꯑꯩꯅ꯫ ꯑꯗꯨꯒ ꯍꯥꯟꯅ ꯇꯛꯊꯣꯛꯑꯒ ꯁ꯭ꯇꯐꯤꯡ ꯃꯅꯨꯡꯗ ꯍꯥꯞꯄꯁꯦ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ꯫ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯇꯐꯤꯡꯁꯦ ꯍꯥꯟꯅ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯃꯇꯥꯏꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯦꯝꯁꯦꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯄ꯭ꯂꯦꯠꯁꯦꯀꯣ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯐꯣꯜ ꯇꯧꯁꯟꯕꯤꯌꯨ ꯄ꯭ꯂꯦꯠꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ, ꯑꯗꯣ ꯗꯤꯖꯥꯏꯟꯁꯤꯗꯤ ꯑꯗꯣꯝꯅ ꯑꯗꯨꯝ ꯑꯦꯅꯤ ꯑꯣꯏꯍꯟꯅꯤꯡꯕ ꯗꯤꯖꯥꯏꯟ ꯁꯦꯝꯕꯤꯕ ꯌꯥꯏ, ꯔꯥꯎꯟ ꯑꯣꯏꯕ ꯌꯥꯏ,
ꯑꯗꯩ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕ ꯌꯥꯏ, ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯁꯦꯞꯇ ꯁꯦꯝꯕꯤꯌꯨ, ꯃꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯗꯤꯖꯥꯏꯟ ꯃꯁꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟꯗꯅꯤꯀꯣ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯣꯃꯣꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯗꯂꯤꯒꯤ ꯁ꯭ꯇꯦꯟꯁꯦ ꯃꯁꯤꯗ ꯊꯥꯎ ꯈꯔ ꯇꯩꯕꯤꯌꯨ꯫ ꯑꯦꯅꯤ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯃꯣꯃꯣ ꯊꯝꯒꯗꯕꯗꯣ ꯑꯗ ꯊꯥꯎꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯇꯩꯕꯤꯌꯨꯀꯣ꯫ ꯊꯥꯎ ꯇꯩꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯅꯞꯁꯟꯒꯅꯤ, ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯎ ꯇꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯣꯃꯣꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯃꯊꯪ ꯁ꯭ꯇꯦꯟꯁꯤꯡꯁꯦ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ 30 ꯃꯤꯅꯠ ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯁ꯭ꯇꯤꯝ ꯇꯧꯒꯅꯤꯀꯣ꯫ 15 ꯃꯤꯅꯠ 20 ꯃꯤꯅꯠꯇꯪ ꯇꯧꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯆꯤꯀꯟ ꯌꯥꯎꯕꯅꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯃꯇꯝꯁꯦ ꯂꯧꯖꯕꯅꯤ꯫ ꯑꯗꯣ ꯚꯤꯖꯤꯇꯦꯕꯜꯒꯤ ꯑꯣꯏꯅ ꯁꯦꯝ ꯇꯥꯔꯒꯗꯤ 20 ꯃꯤꯅꯠꯇ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯁ꯭ꯇꯤꯃꯔ ꯁ꯭ꯇꯦꯟꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯂꯩꯕꯅꯤꯅꯀꯣ ꯃꯗꯨꯗ ꯌꯥꯝ ꯂꯥꯏꯅ ꯁ꯭ꯇꯤꯝ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ 30 ꯃꯤꯅꯠ ꯃꯨꯛ ꯁ꯭ꯇꯤꯝ ꯇꯧꯔꯕ ꯃꯇꯨꯡ ꯃꯁꯤ ꯐꯤꯕꯝꯁꯦ ꯑꯩꯒꯤꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦꯀꯣ꯫ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ ꯍꯧꯖꯤꯛ꯫ ꯈꯤꯇꯪ ꯏꯪꯍꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯈꯨꯠꯅ ꯄꯥꯏꯕ ꯉꯝꯃꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯗꯨ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯑꯩꯒꯤꯁꯦ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯆꯠꯅꯤ ꯁꯦꯝꯃꯒ ꯆꯥꯕꯤꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯁꯦ ꯇꯣꯃꯦꯇꯣ ꯀꯦꯆꯞꯅꯤꯀꯣ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ꯫ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯅꯦ ꯐ꯭ꯔꯦꯟ? ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯁꯦꯝꯃꯒ ꯑꯗꯣꯝꯁꯨ ꯆꯥꯕꯤꯌꯨ, ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫